Manipur da hujik tholiba hana sunabagi thokdok asi terrorism ga mari leina de Kanglup ki irang ni Kanglup ani yasanandra badi lengak siamba wagani Amit shah Kanglup ani yasinaba puraktuna Manipur da ingtapa phibam hanjilaktriba makhai de lengak siamba wana thokane haina Union Home Minister Amit Shah na phongdokre Times of India da piba interview amada Union Home Minister Amit Shah na hai Myanmar ga lona bangam khai paring mapung phana sambal khaba ngamdri maduna maram oiraga Myanmar da charangna ba phibam hek thokpaga leibak adugi mioi kaya ngamkhai lansilakpa thengnai madugi sumathakta maitai singda kota pibaga mari leinaba court ki order ama thorakpadagi khanghodana Kanglup ani ge marakta ungkhanna rakhibani Manipur da Kanglup masen hana sunabagi thaudok sing mamangda su kayarak thokpa laikhre matamda da waroisin purakna ba honabada chahi ahum mari hena changba yaukhi haujikti Manipur da Kanglup ki ungkhanna ba leire haiba taragasu hana sunabagi thaudok thokpagi sang hantarakle adum oinamak maitai amadi kuki phurup ki marakta yasinangba purakpa ngamdri athuba matamda nakal ani yasinaba puraknabagi pandamda Kanglup ani gi lusingba sing tongan tongana unaduna wari sanare political gi thakta akhanaba thorang lokhatliba maramna athuba matamda waroisin ama soidana puraklagani haibagi thajablei hainasu Union Home Minister na phongdokhi kumjali singani kunmapanda pangthokadoriba Lok Sabha mikhal mamangda delimitation thabak thorum sing mapung phana loisinba ngamgadra haiba wahang abangi paukhumda mahakna hai nupi singda reservation pibagi wafam leikhai taraga kumjali singani kunmapanda suksoi sujana mikhal pangthoknaba thorang lokhatkani achumba mawong paikhatkadaba thorang oibana maikai amatana complaint torakani haibagi thajaba leite ngamkhai wangmadagi mitop kaya aranba mongda changsilakpagi matangda hangkhiba wahang amagi paukhumda minister na hai leingak na michang mikhai naiba thorang lokhatle haina maikai kayadagi maral sirakpa leikhi oidaba wafamda yumpham oiraga maral kaya sirakhiba tarabasu singnaba leitana achumba thorang punamak paikhatkani ngamkhai wangmadagi mitop kaya aranba mongda changsilakpagi matangda hangkhiba wahang amagi paukhumda minister na hai leingak na michang mikhai naiba thorang lokhatle haina maikai kayadagi maral sirakpa leikhi oidaba wafamda yumpham oiraga maral kaya sirakhiba tarabasu jingnaba leitana achumba thorang punamak paikhatkani ngamkhai wangmadagi lona changlakhiba miyoi sing India thadoktuna chatkhiba tabani leibak asibu dharmasala ama oina loba chumde kanagumbana India da changlakya hairabadi embassy ge kuthangda visa lauraga changlakpa yagani India ge security da saungna akaiba lakadaba maramna aranba mongda mitop changlakpa mapung phana thingna ba honagani haina sumhana phongdokhi mayai kaba drugna khunai da pirakliba chaitheng laksinaba kari karamba thorang lokhatlabagi haina hangkhiba wahang amagi paukumda minister na hai singnaba ama lakpa matamda mayoknaba tarbadi matik chaba infrastructure leiba tangai fade national gi thakta state amadi center gi marakta amasung district gi thakta akhanaba thorang sing lokhatuna ngamkhai wangmadagi lona pusilakpa mayai kaba drug sing mapung phana thingnana ba honari West Bengal amadi Kerala natana punamakta narcotic control wing hangdokpaga loinana numit khudingi drug phabagi thabak paikhatli lona drug pusilakpa amadi lalonbada chenaba mioi sing cherak pinaba leibak asigi matik chaba lo kaya marum lei lakadariba tha manga taruk ki manungda drug pusilakpa amasung lalonba sing mapung phana laksinba ngamlagani haibagi thajaba lei haikhi Supreme Court na wakpha logi matangda achumba wail pirakani haibagi thajaba leibra haina hangkhiba wahang amagi paukhomda Union Home Minister na hai Constitution ki matung inna achumba wail piba haibasi court ki tangai phadraba thaudangni court na pirakpa wail da kanagama mioi natraga mioi Kanglup amatagi pukning sokhanba tauroi haibagi thajaba lei haina Amit Shah na phongdokhi Prime Minister Narendra Modi na ahumlak shuba oina leingak pairakpa matamda kanagumba kharana ithil pirakpadagi caste census pangthokpa yauna maruoiba thorang khara lokhatnaba warep lokhi haibasi chumbra haina hangkhiba wahang amagi paukhumda mahakna hai Prime Minister Narendra Modi na luchingba leingakta Kanglup phurup naidana leibak asida leiriba mipum khudimaki yaiphanaba thorang lokhatuna lakli kanagumbana ithil pirakpada kok nonbagi wafam leite BJP gi anoba president khanbagi matangda hangkhiba wahang amagi paukhomda mahakna hai athuba matamda president khanbagi mikhal pangthoktuna khwaidagi matik chaba mioi amabu president oihanaba thorang lokhatlagani haikhi